Galaxy Storytime presenting Hello mayam, ngasisu Galaxy Storytimes na mayamgidamakta yamna nungairaba emotional amadi thrilling oiba movie amagi explain puduna laksari. Hairiba movie asigi maming The Beautiful Lady Officer. Movie asigi maramda samlappa wari khara hairabadi ngasigi asuk chaukhale hairiba society asida paisa paijadraba lairaba haibadi sangha pangal lejadraba praja kayabu ain amadi court ki thongda makoibu aranba tahanduna Hasi tauduna halaga dobo miyo emabu police lady officer amana ahing amada matau karamna kankhibage haibadu film asi yengminarba matungda mayam soidana khangminaragani adudi mayam movie asi yengminarba matungda wari asigi manungi oiba athra amadi wakhalon adu film asi yengminaraga khangminarasi mayam adudi film asomna mai onsalasi movie asigi ahanba sinda aikhoide uhalai madudi phasi tauduna halaga doba misak amabu Phasi tawgodoriba mafum tana police inspector amati police lady anina puduna lakpagi sin ama hairiba sin ase ubada aikoina khangi madudi porakliba nupa asi phasi tawduna hatlaga doba matam leplaba nupa amani madudagi jail gi chatnabi rule amagi matung ina phasi tawduna siraga doba miyo emabu sidringagi mamangda mahaki punsigi aroiba mikupta mahakna kari pami haiba asi jailer kanghu singasina hangpham thokpa makoi wahang ama oirami aduga loina na phasi tawduna siragadaba miyoi singaduna makoigi punsida aroibo oina ujaningba thengnajaningba amadi pandam amamamga loina na makoigi apamba tu haijaduna maning thunganaba honaba haiba si jailda phasi tawduna hatlagadaba miyoi khudingmaki hak amamam oirami hairiba numida sida phasi tawduna hatlagadaba misak asibu yamna masak phajaraba police inspector lady amana sigadaba misak aduda asumna hanglami madudi he pakhang nahaki sigadoroba mikup asida nahaki punsigi oiba arepa pandam amatang hayu nahakna pamleba pandam adugi matungina nahaki naning thungan ba haiba si jailer oiba aikhoigi tawdraba yadraba ithaudangni ana hairami madudagi nupa aduna asumna pakhum piraklami madudi madam aigi sigadoroba punsi mikup asida aina pamjaba wakhalon amakhak leijai hairiba wakhalon asi madamna aingonda promise tawbiyu soidana ningba thungangani haina haibiyu haina request tawrami nupa adugi apamba du taraba matungda police inspector lady aduna sumna pakhum pirami madudi hoi aikhoi nahaki apamba adu ningba thunganabagi damak honage nahaki apamba du hayo na hairami madudagi nupa aduna sumna hairaklammi madudi madam aigi sigadaroba numinini sigi manungda nongmatangdi aibu thamoisena nusijaba aigidamakta khanjaba aingonda luhongjagi khanba nupi amataga luhongbiduna aina pamjariba punsigi panthung asidadi thunganbiyo haina nupa aduna police lady inspector aduda mahangna samna hairami nupa asigi pakumasi tabada jail aduda lariba miyoi punamak angakpaga loinana makukta makut haptuna karino mahakna hairibasi haina ingangaktuna yengduna lerami aduga loinana madam aingonda luhonggadoriba nupi adu mahak masana masagi apamaga loinana aingonda luhongba yaba nupi haibadu oiba pami haina nupa aduna police lady inspector aduda request tawjarami asigumlaba nupa asigi apamba wakhalon adu tarba matungda police lady inspector adu kari tawgadobano amadi mahaki request adugi pakhum adu kari pigadobano haina police inspector aduna ngaihak chamamna duna lerami aduga police inspector lady aduna nupa aduda sumna pakhum pirami madudi pakhang nahakna haiba wakhalon asi kamdongna oithokadoribano masi khanbada amadi oithokanbada yamna luba thaba ama haibadu oigani haina police lady inspector aduna nupa aduda hairami madudagi nupa aduna sumna pakhum piraklami madudi madamna leibak asida leiriba mipum khudingmakta aihakyoba wakhalon asi announce amadi publicity tawbiduna praja mayam ase amukta khanganbiyu kanagumba misak ama haibadi aibu thamoisena nusibiba nupi amadi soidan tholakani haina siragadaba nupa aduna yamna thajabaga wakhalonga loinana police lady inspector aduda haijarami movie asigi marak thatna aihakna movie asi liba matamda mayamda gyan tanabagidamak film asida male amadi female character gi role loriba miyoi sing asigi maming khara pallabadi jail da phasi tawduna siragadaba nupa asigi maming Sahil Anas haina kaurami aduga police inspector lady asigi mamingna Jinat haina kaurami jail mayam asigi makok thongbo officer ama oiriba DM asisu filam asida
main character role gi lead loribani mayam masigi matung tarakpada ngasai aihakna pankidriba main role gi character loriba misak sing asigi maming asi aihak matang asidagi continue oina panjaraklage adudi mayam wari si makha tajaraklage asigumlaba sahil hairba nupa asigi phasi tawduna siragadaba numit nini khatang arba matam asida mahakna phongtorokliba aningba apamba adudi inspector jinat nadi piba ngamoidoba maramna jail mayam asi khwaidagi makok thongba DM officer tugi manakta inspector lidi jinat adu DM bu unaba laklami aduga sahil gi aningba apamba adu mahakna DM da tamba laklami inspector jinat na DM officer tugi manak yoroba matungda asumna hairaklammi madudi sir aikhoigi jail da phasi tawduna siragadaba numinini khata ngairaba kedi mamingna sahil kaubu misa ama lei hairiba nupa asigi mahaki punsigi siramdai mikup asida mahaki aningba apamba hanglubada karigumba pakum khara pirakhi hairiba pakum asi tarabadi sar supunga ngakani na hairami inspector jinat ki wafam madu taraba matungda DM na asumna pakum piraklami madudi karino jinat ngasi nahakna phongtorliwa wafam asi aihak gyan taba ngamde nahak aingonda sugaina amadi marik chumna haiduna aibu gyan tahallo haina DM na jinat ta hairami sir aihakna wari asi tamdringagi mangoina na phasi tawduna siragadaba sahil hairiba nupa asina jail da leirakhibagi wari khara aihakna sarda sugaina takchage mahaki wari mayam asi tarba matungda sarna gyan tadriba mayam adu aihak sarna gyan tanaba punam haijarke haina inspector jinat na officer DM adu da hairami madugi matungda inspector jinat na wari makha tana sumna hairaklammi madudi sir aina ngasi puriba jail asida aihakna ahanba join tawkiba adu aihak isagi sahi asi sahi kunga nithoi gumba sukhi hairiba matam aduda jail asida sahi kunga mathoi mukta ngairiba sahil kaubu nupa amasu leirami sir mahaksu mahaki sahi matang asiga hairurabadi mahaki punsi asi ngasigi sangsara asigi asuk nungai khraba punsigi mathot karaktuna yamna nungai aifana amati harau nungaina family ga loinana punsi nungsangna harau ta yamna leigado mikup adu oikhidabagi mikup ama haiba adu oikhi hairiba matam adudagina ngasi phawbada aihakna sahil hairiba misa asigi mahaki jail asida leirakpagi activities kaya ama urakhi hairiba activities mayam adu aihakna ngasi sarda tamduna khanganjari sir sahil hairiba nupa asigi mahaki jail gi chase number asi samaga kunthani thoini mahak asi chinglemba wa yamna ngangdaba amadi ningkhiba pandam amada phangdaba yade khanduna lakpa misak amagi mawongda aihakna uba phangki amadi mahaki sahi matang asida mahakna jail asida punsi chupa leiduna phasigi sajai phangduna leiriba asi aihak pungangakhi aduga loina loinana nongmata oirabasu mahaki punsigi apamba amadi matau karabna mahakna jail asida lakibno haiba asi aihakna yamna hangningki mikup tanja amadi mafam chaba yengduna aihakna sahil hairiba nupa asigi kari thokdoktagi mahakna jail asida lakibno haiba asiju aihakna nongmata oirabasu hange khanduna senarakhiba mikup kaya ama sangna leikre adumoinamak sir jail asigi achauba ahakpa amadi tamthiraba rule kaya ama leiba maramna jailer amadi kedi makoi punna wari saduna puningi apamba wakhalon amata khangtoknabagi tanja pidaba maramna aihakna sahil hairiba nupa asiga wari sanaba phangdana lakhibani aduga sir ngasi degina numin manga tarani gi mamangda sahil gi apokpi mama su jail asida laktuna sahil bu unaduna yamna kapcharami aduga mahakna sahil da hairamba wahi amasu aihakki nakongna ngangduna ngasi phawba tari haina inspector jinat na DM officer du da hairami asigumlaba jinat ki wafam mayam asi taraba matungda DM officer aduna jinat asumna hairaklammi jinat wari makha tarau sahil gi mamana sahil da kari karamba wahi hairambano aihak taningi haina DM officer duna wa makha taraklami madudagi inspector jinat ledina DM da asumna wa makha taraklami madudi sir sahil gi mamana sahil bu jail da unaba lakiba numit aduda asumna hairamki madudi ibungo sahil ima su khangi nahakna jail da leiribasigi maram chauna nahakpu imana jail asidagi lokthokpa ngamdre ko amadi imadi pangan sonbi lairabi paisa paijadaba ama oiba maramna ngasi isana jail da leiriba asi lokthokpa ngamdana leiriba mama aihak ase kayada tolaba ngasi gi sangsara sida hingbada matik chadraba nama aihak ni haina yamna kapcharami aduga loina loina na
Sahilgi mamana Aroibada asumna hairaklammi sir, madudi Sahil nahak karisu ninghanaba amadi tungda mai leiduna chenba kaidongnungda yaroi. Nahak asengba amadi achumba chatpa misakni. Nangonda ngasi phasigi sajai piduna siriba maral asi Ishwar mahakna soidana ubiduna nahak yamna thuna jel asidagi Ishwarna chanbiduna tholakani haina Sahilgi mamana numit aduda kapchaduna toina hairamba wafamni sarana hairami. Asigumlaba Inspector Lady Jinatki wafam mayam asi taraba matungda DM officer adu mabungningda karigumba khara awanba phawrakpaga loinana Jinatta asumna pakhum pirammi. Madudi Jinat aihak nahaki wari mayam asi taraba matungda Sahil haiba nupa asi kanano amadi karigidamakta mahakna jel asida phasigi sajai phanglibano haiba adu aihak khangba pami. Nahak Sahil haiba nupa adu aigi nakta porao aihak mahaki sidringaigi mamangda pungningi oiba wakhalon mayam asi mahaki machindagi taba pami haina DM officer aduna Jinatta order torami. Madudagi DM officer adugi order phanglaba Inspector Lady Jinatna Sahilbu jail adudagi laurunabagidama mahak DM officer adudagi thuna yangna handuna jail adu yorba matungda Sahilbu DM officer aduga unanabagidama mahakna Sahilbu DM office ta puduna laklami. Madugi matungda Inspector Lady Jinatna Sahilbu DM office ki ka aduda pusalaga unahalami. Sahilna DM officer adugi mamangda leptuna leiba aduda DM officer adugi mathamoida minungsi pokpaga loinana mahakna wahang kaya ama hangami. Madudi Sahil aihak nahaki nafamda karigumba wahang khara hange wahangsing asigi pakum nahak sengna khomu. Ibunga Sahil nahaki punsigi aroiba mikup haibadi numinini da ngairba matam asida nahakna kari pamlibano amadi punsigi aningba apamba nahaki punsigi pangthokpa ngamkidraba amadi pangthokke hainadi khanba thaba amatang aingoda hayu hana Sahilda nungsina hangjarami. Asigumlaba DM officer asigi yamna minungsi pokpa wahang asida Inspector Jinat Lady adu pungangakpaga loinana mahakna khanjarami. Madudi ngasi phawbada aikhoigi DM officer asina jail asida leiriba miyoi kana amatada asuk nungsiba wahai khonda sijanaduna wahang amata hangkhidri aduga loinana jail asida leiriba KD mayam asi mahakna aranba thabak macha ama tawrubagi orbasu achauba sajai kaya ama phangduna punsi pikhamnakibagi wari kaya ama leiribani. Adumoinama ngasigi numet asida aikhoigi DM officer asina Sahilda asuk nungsiba wahang kaya ama hangliba asi aihak ngaktaba ngamde khanduna Jinat Inspector Lady adu pungangaktuna DM amati Sahilda yengduna leirami. Madugi matung tarakpada phasi tawduna siragadaba Sahilna DM officer adugi pakhumoina asumna pirami. Madudi Sir hairiba aihaki aningba pamba asi sarna aingonda pibiba ngamgani haina aingonda promise tawbiyu ana hairami. Madudagi Sahilgi pakhum adu taraba matungda DM officer aduna sumna pakhum pirami. Madudi Sahil aihak ishwar makti natte adumoinamak aihak kanno honage aihaki angamba levelda nahaki pungningi kari apambano haiba adu aihak taraba matungda nangi apamba adu ningba thungnabagidama kanno honage ana hairami. DM officer aduna haidokiba wafam aduda mangonda chingnaba amadi wakhanda pakhatpaga loinana asumna khanjarami. Madudi karigumba Sahilna mahaki pungningi apamba amadi pandam asi phongtorokpa matamda aigi inakta leiriba Police Inspector Lady Jinat asi mahaka loinana luhongage kaina hairaklabadi aihakti mahaki pandam asi kaidongnungda thunganba ngamloi haina DM officer aduna mabukningda pakhatpa amadi ninghannabaga loinana mabukningda chingnaba phawrami. Madudagi Sahilna Sir aihaki phasi tawduna siragadaba numinini khatang ngairaba mikup asida aihaki punsigi ahanba amadi aroiba mikupki pandam ama hayo hairagadi aihakpu thamoi sengna nuksijaba nupi amaga loinana aihak luhongduna punsigi jumbanba lambi aduda khong thangjinjaduna punsi asi makalamna siba pami haina Sahilna DM officer aduda hairami. Asigumlaba Sahilgi pakhum asi tabada DM officer adu pungangakpuga loinana DM officer adugi nakan oijeta leiriba officer mayam adusu pungangaktuna Sahilda jenglami. Madugi matung tarakpada DM officer aduna sumna pakhum pirami. Madudi Sahil nahaki siragadaba numinini khatang ngairaba mikup asida nangonda karamba nupina no nangbu thamoisina nungsina luhonggadoriba asi aihak ngaktaba ngamde. Ngasigi sangsara asida nahakumlaba misa amada jum pangani haina tholakliba nupi adu yamna tangma nupi oigani amadi thibadasu phangloi haina
DM officer aduna Sahilda hairami aduga loinana DM officer aduna asumna wa makhasu taraklami madudi yengo Sahil ngasigi society asida leiriba paisa paikraba millionaire mayam amagumna nahak makhogumna paisa paiba misa ama sunate nahakna paisa yamna paiba misa ama oibaga loinana power season aduna ngasigi sarkar asida bail da thoktuna nahaki sigadorba punsi asibu normal miyoiba amagumna hingduna leiba haiba asi nahaki ngasi oiriba phibam asinadi kaidonungda oithokpa oiraroi maram asina nahakna punsigi aroiba mikup asida palliba pandam ase aihak ningba thunganba ngamgani haiba asi thajabagi wangbada lai haina DM officer aduna Sahilda hairami aduga loinana DM officer aduna amukasu asumna wa makha taraklami madudi yengo Sahil ngasigi society asida leiriba miyoi pumba asi paisa da ngaudaba amadi paisa da sattaba miyoi kana amata leite aduda sunatana ngasigi society asida leiriba nupi mayam asisu lairaba kanaguma misa amata da zum kai panduna punsi leiminagani haiba adu kaidonungda khande aduda sunatana nahakti sigadorba numinini khatanga aiba misa amani nahakumnoba misa amada karamba pukchel chawbo nupina no tholaktuna jumkai panduna nahakpu ahing amagi damakta leiminagadoriba si aihak nahaki wafam asi tabada tu chungi nahaki wafam asi kaidonungda oithokpa yaroidoba wafam amani maram asina Sahil nahak hairiba wafam asi nataba atopa nahaki punsida chaningba thakningba koiningba amadi phangge khanba asina tab atopa pandam amatadi hayo haina DM officer aduna Sahilda hairami asigumlaba DM officer asigi wafam mayam si tarba matungda Sahilna pakum piraklami madudi sir aihakti mamangda su haikrabaduni amukasu haijari aihak sigadorba numinini gi manung asida aibu thamoisina nusijaba misak amataga punsi laipun semduna jumkai panminabagi khudongchaba adu pibiyu haina Sahilna thamoi sokna nungaitana DM officer aduda haijarami Sahilgi wafam adu tabada DM officer adu kari tawgodobano haifamdi khangdana tumina wakan khantharaga leirami matang aduda Sahilna DM officer aduda asumna request tawraklami madudi sir aihakna hairiba aihaki punsigi pandamasi phangnabagi idea amatang ai sarda suggest tawjage hairiba suggestion asi sarna yabiragadi ngasi aina pamliba pandamasi soidana phangani haina Sahilna yamna thajaba amadi positive oiba response da DM officer aduda haijarami madudagi DM officer aduna Sahilda hairaklami madudi Sahil kari karamba suggestion no aingonda hayo hairiba suggestion asina genuine oiba wafam ama oiragadi aihak nahaki pandam adu phangnabagi damak mateng tauge haina DM officer aduna Sahilda hairami madugi matungda Sahilna mahaki apamba wakhalon adu DM officer aduda hawdorami madudi sir ngasigi society asida lairaba aihakumno misa amada kanagama nupi amatana jum panduna leminage haiba adu hairakloi haiba aisu khangi aduga loinana aihaki punsi asi sigadoroba numinini khatanga arba misakni adu moinamak thamoi sengba ngasigi sangsara asida amadi society asida kanaguma thamoi sengba misak amato oirabasu leiri haiba adu aihak khangba pami maram asina sarna announce tawbiduna ngasigi society amadi praja asida asumna notice amadi khanganbiyo madudi Sahil hairiba nupa asi sigadoroba numinini khatanga arba misak amani hairiba misak asida thamoi sengba punsigi damakta kathokpa amadi mahaki punsigi pandam amabu ningba thunganabagi dama ngasigi sangsara amadi society asida leiriba kanaguma puksen chaurba amadi chaurbi singi mafamda hairiba wafam asina thamoida aningba apamba amadi minungsi phawba misak leiragadi Sahil hairiba nupa asiga thamoi sengna jum panminaba yaba ngamba nupi leiragadi tholau haina asumna notice amadi publicity chatlabadi sir kanaguma misak amatoisu tholakani haina Sahilna yamna thajabaga loinana DM officer aduda request tawjarami asigumlawa Sahilgi aroiba pandam asi phangnabagi dama DM officer aduna police ta order tawthaduna mahakna pamliba announce amadi publicity asi tawbikhro haina order tawtharami madudagi DM officer adugi order phanglaba police headquarter dagi publicity amasatuna Sahilgi aning bapamba adu publicity amadi announce tawduna khangalami aduga loinana Sahilna nuwa makha taraklami madudi DM sir aigi aning bapamba si phongtokpa matamda praja mayamna makhoigi apamba amadi minungsi phawdana aigina apamba si pangthokpa ngamdaba taragasu aihak isana yana phasi tawgodoriba numit aduda ikhongna thongna phasigi sagai aduda kakhatsagani haina Sahilna
DM officer aduda thamoi sengna haijarami asumna police ki maikaidagi praja amadi society aduda Sahil gi apamba aningba du lauthokcharabasu makoina khangi madudi Sahil gi aningba apamba si kanaguma miyo ematana thunganba ngamloi makoina publicity amadi announce tawriba si aremba taraga doba wafam ni khanna police sing aduna mathamoida khanjaduna halakhirami police sing aduna jail da halaklaba matung pung ama ani gi matungda khanghauduna police nupi ama kanna chelaktuna inspector Jinat ki manakta pau tamba laklami hariba police nupi aduna kanna chelaktuna Inspector Jinat ki manak yaurba matungda sumna hairaklammi madudi madam aikoi gi jail gi gate ta luhongna bagi tamak sem saraba kaina oigadoriba nupi amaga maulbi sarga makoi ani laowi madam makoi ani ne laoriba mawong adu luhongna bagi tamak sem sarga lakpa mali na hairammi adudagi Inspector Lady Jinat na kaushalla o makoi ani tu haina kaushalla aga wari sarami asumna kaina oigadoriba nupi amati maulbi makoi ani changlaklaga Inspector Jinat ka wari sanaba matamda khangi madudi kaina oigdoriba nupi edu sahi tara nipan tara mapan muki lenga gi nupi ni aduga loina na Inspector Jinat na Molbi da sumna hanglami Molbi sir karigino nahakna nupi siga loina na lakliba si na hanglami madudagi Molbi sir na Inspector Jinat ta asumna pakum pirami madudi madam ai hakti Molbi ama oijaba khaktani lakliba nupi asina aingonda request torokpadagi mahaki luhongbada ayakna registration amati luhongnabagi tamak certificate oba laklibani na hairami madugi matungda Inspector Jinat na nupi da wahang makata na satharami madudi nupi nahakna luhonggadoriba misa asi karamba misakno haibasi nahak gyan tarabra ngasidagi na numinini gi matung haibade nahakna luhonglaga mathangi numita maha asi phasi gi sajai phangduna siragadobo misakni haibasi nahak khanglaba natra haina Jinat na nupi edu da hanglami madudagi nupi edu na Inspector Jinat ta mahak khangjai haina pakhum pirami nupi edu gi pakhum da tabada Inspector Jinat amadi Molbi makoi ani pungangakpaga loina na Molbi na sumna wa makha taraklami madudi madam ai hangna su nupi asida gyan tanaba haijai madudi mahaki punsi asi Sahil haiba nupa asiga luhongduna sanglaba punsigi matam asi nahakna Sahil gi damak khallaga numinini gi damakta luhonglaga nahaki asuk sangkraba punsi mahing asi kamdongna lehaugadoribano haina gyan tanabagi damak phanayamna haijaki adumoinama mahakna chikhang khangduna mahak Sahil nattanadi mahaki punsida luhonglaroi haina chapjungna lepkhre maram asina madam aihak nupi masa asiga mafam asida lakminaribani haina Molbi na Inspector Jinat ta sumna pakhum pirami aduga loina na Molbi na sumna wa makha taraklami madudi madam haiba nupi macha asigisu mahaki punsigi pandam oina Sahil haiba nupa asiga makhoi ani luhongbasina mahaki aroiba pandam haibadu oiraba male haina Inspector Jinat ta haijaki asigumlaba Molbi gi pakhum asida jail manungduda leiramliba makhoi mayam adu pungangakpaga loinana makhoi ngakchana duna yengduna leirami madudagi matam thintadana DM officer aduna Sahil bu jail adudagi kauthoroklaga nupi aduga makhoi ani luhongnabagi damak nika sonnabagi damak phamallami madugi matungda Molbi sarna makhoi ani gi nika sonnabagi thorum punamak loichanduna luhongbagi registration tawduna luhongba haibadu oikhirami asumna Sahil amadi nupi macha makhoi ani nika sonba loiraba matungda Sahilna maithongda momon nokcharaga mahangna DM officer du dasumna haijarami madudi sir aihaksu aikoi ani gi luhongba si loirabanina nupi macha asi aiga wari sananabagi damak matam kharadi pibiyo mahaksu ngasigi ahing asi lankhra matungda hayengdagidi mayumda hankragani maram aduna aihak mahakka thamoi gi oiba wari sanajage hairaga DM officer aduda Sahilna request tawjarami asigumlaba Sahil gi wafam mayam asi taraba matungda Inspector Jinat na mathamoida minungsi popaga loinana mamitagi mapitana sumna khanjarami madudi ngasigi society asida lairaba bu nungsijaba amadi thamoi sengba asengba nungsiba haibado asi oraba male haina Inspector Jinat na mathamoida khanjarami sumna Sahilna DM officer to the request tawjarakpadagi DM officer aduna maithongda momon nokchabaga loinana Inspector Jinat ta ingit tawduna makhoi ani Sahil gi jail gi ka adu da thabi khro haina ingit piraklami madugi matung tarakpada PM officer adu gi order adu follow tawduna
Inspector Lady Jinatna Sahil amadi nupi macha adu Sahilna leiriba jail manung aduda thong lonjanduna thamkhirami madugi matungda Inspector Lady Jinatna jail mafum adudagi tholaklaga ngahak wakhan khalami madudi sangkhriba nupi macha asi mahak matam kayam kuinabu leiba ngamgadoribano ngahakki manungda chentholaktuna mahak nupa asiga luhongba ngamloi haiba asi soidana hairakani haibagi wakhalonda Inspector Lady Jinatna wakhan khanduna leirami adumoinamak matam asum haujankibaga loinana jailgi manung aduda kariguma mokol khara tabagi sound ama Inspector Lady Jinatna tarami tariba mokol adu yamna ngakpa haibadi thong thonau paliba adu thugairaga thokhinabagi mawonggi matawgum kok lawbo mokon khara Inspector Lady Jinatna tarami adumoinamak Inspector Lady Jinatna khanjarami madudi asuk sauna amadi cheksinna paliba thong thonau asibu thugaiduna Sahil amadi nupi asi kaidonungda nathokutuna chenkiba ngamloi haina Inspector Lady Jinatna khantaraba matungda mahak matamna thengjelakpaga loinana mahakki office kada sangduna mahak tumthaduna leikhirami madudagi Jinatna tumthakibagi matam ikan kanadana ngasai changkiba nupi aduna kanna lawrakpagi makhon khara tarami haiba makhol adu tarakpaga loinana Inspector Lady Jinatna ngasai mahakna jail manungda lonsan thuna leikiba mafam adu tana Inspector Lady Jinatna du laklami aduga mahakna mapandagi asumna hangaklami madudi kaidore nupi macha nahak ngasaidi nupa aduda soidana luhongduna nahakki punsi khongloi oigani nahak mahak asi thamoisena nungsiba misakni haikibadai kaidore karigino nahakna kaurakliba siena hairami madudagi nupi macha aduna asumna pakhum piraklami madudi aihak mahak leiminaba ngamlaroi maram asina aihakpu jail manung asidagi lokthokpiyo haina nupi macha aduna Inspector Lady Jinatna hairami madudagi Inspector Lady Jinatna nupi macha adu wafam adu accept tawraga mahakna jail manung adudagi nupi macha adu mapanda thoknabagidama thong hangtoklami madudagi nupi macha adu mahakna gongat haidaduna leiriba adu mafi semjallaga mahak ka adudagi tapna tholaklaga mapanda chatkirami asumna nupi macha adu chatkraba matungda Inspector Lady Jinatna Sahilna leiriba jailgi ka adu thong lonsalamlaba matungda mahakki office adu tamna laklaga mahak mafam aduda thariba chair aduda amuka tumthakirami asum tawna ahing adu haukraba matungda nong ngalaklami nong ngalakbaga loinana DM officer adu asawba amadi e kabaga loinana ayuk aduda jail adu tamna laklami aduga Inspector Jinatna leiriba ka aduda laklaga Jinat po haudoraga asumna thina nganglaklami madudi ngarang nahakna Sahil amadi nupi macha adubu jailgi ka aduda thonglonduna thamkhiba adu Sahil karaida chakhrena hairami DM officer adugi wahangi pakhum moina Inspector Lady Jinatna pakhum pirami madudi sir ngarang ahing nupi macha adu nupa asiga leiminaba ngamlaroi haina ahing chatkhaba matungda aihakna Sahilbu mahakki jailgi ka aduda thonglonsanduna thamlami mahak jail manungda soidana leiramgani na hairami Jinatki pakhum adu tarba matungda DM officer adu asawboga loinana Jinatta amuka hairaklami madudi Jinat nahak munna gyan taw aina hairibo wafam ase karigumba khara singnaduna leibadagi hairibani nahakna ngarang solonjanduna thamlamliba Sahil ne hairiba maha adu Sahil sungnak nate Sahilli ahing aduda nathoktuna chenkhre haibagi pau phangi maram asina nahakna ngarang solonjanduna thamkhriba misa adu Sahilni natraga nupi macha aduni haiba adu munna mukta check taw aduga nahak aingonda pau si tamu hana hairaklami asigumlaba DM officer adu wafam adu tarba matungda Inspector Lady Jinatna adu tu khyau chungbaga loinana ngarang mahakna solonjanduna thamkhriba nupa adu Sahil soidan oiramgani aduga karigino DM officer sina aingonda hairiba wafam asti aihak chingnaраktaba ngamdre khanduna Inspector Lady Jinatna Sahilna leiriba ka adu tamna changlaklaga thong hangtoktuna yenglami mahakna thong hangtoktuna yenglakpa mikupta ngasai Sahil saduna tumduna leikiba nupi adu ka adugi manunglomda mamai onsilaga tummana maha asi Sahilni natraga nupi macha aduni haiba adu maha identify tawba khudaktuda ngamlamde madudagi Jinatna Sahilni kharna tumduna leiba misak adu kanano haina yengena changluba mikuptadi Sahil adudi oiramdre nupi macha adu oirami madudagi Inspector Lady Jinatna adu asawba amadi pakatpaga loinana mahak DM officer adugi manakta laklaga asumna haireklami madudi sarna hairibo wafam adu yamna chumlamle Sahil di ngarang aikhoida
uttagi haibaga chap manana ꯑꯩꯈꯣꯏꯕꯨ ꯑꯉꯥꯎꯕ ꯁꯤꯔꯝꯂꯒ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯃꯉꯣꯟꯗ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯁꯥꯍꯤꯜꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯗ꯭ꯔꯦꯁ ꯑꯁꯤ ꯁꯦꯠꯆꯜꯂꯒ ꯃꯀꯣꯛꯇ ꯒꯨꯡꯒꯠ ꯀꯨꯞꯁꯜꯂꯒ ꯃꯍꯥꯛꯅ ꯑꯏꯪ ꯑꯁꯤ ꯅꯥꯟꯊꯣꯛꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯈ꯭ꯔꯦ ꯁꯥꯔ ꯃꯔꯝ ꯑꯁꯤꯅ ꯁꯥꯔꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯝꯅ ꯆꯨꯝꯂꯝꯂꯦ ꯑꯩꯍꯥꯛ ꯀꯔꯤ ꯇꯧꯒꯗꯧꯅꯣ ꯁꯥꯔꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅ ꯍꯥꯏꯔꯝꯃꯤ ꯏꯟꯁꯄꯦꯛꯇꯔ ꯂꯦꯗꯤ ꯖꯤꯅꯠꯀꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ DM ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯖꯤꯅꯠ ꯑꯩꯍꯥꯛ ꯅꯉꯣꯟꯗ ꯑꯆꯦꯠꯄ ꯊꯥꯖꯕ ꯊꯝꯕ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯆꯠꯄ ꯑꯃꯗꯤ ꯊꯃꯣꯏ ꯁꯦꯡꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕ ꯂꯦꯗꯤ ꯏꯟꯁꯄꯦꯛꯇꯔ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯁꯤꯒꯗꯧꯕꯒꯤ ꯐꯥꯁꯤ ꯇꯧꯅꯕꯒꯤ ꯃꯇꯝ ꯊꯥꯗꯨꯅ ꯂꯩꯔꯕ ꯁꯥꯍꯤꯜ ꯐꯥꯎꯕ ꯁꯦꯟꯅꯕ ꯉꯝꯗꯅ ꯃꯐꯝꯁꯤꯗ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯕ ꯑꯁꯤ ꯅꯍꯥꯛ ꯀꯔꯝꯕ ꯃꯈꯜꯒꯤ ꯗ꯭ꯌꯨꯇꯤꯅꯣ ꯅꯍꯥꯛꯅ ꯁꯤꯗ ꯇꯧꯔꯤꯕꯁꯤ ꯑꯩꯍꯥꯛ ꯅꯍꯥꯛ ꯉꯛꯇꯕ ꯉꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛ ꯑꯦꯅꯤ ꯃꯤꯟꯁ ꯇꯧꯔꯒ ꯁꯥꯍꯤꯜꯕꯨ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯐꯥꯗꯨꯅ ꯁꯣꯏꯗꯅ ꯄꯨꯔꯛꯀꯗꯧꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯃꯥꯏ ꯆꯣꯞꯄ ꯑꯃꯗꯤ ꯄꯨꯟꯁꯤꯗ ꯑꯃꯨꯕ ꯀꯥꯂꯤ ꯁꯪꯖꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯔꯚꯤꯁꯇ ꯌꯥꯝꯅ ꯃꯥꯏ ꯈꯨꯕ ꯂꯥꯏꯐ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯦ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯊꯛ ꯊꯣꯡꯕ ꯍꯥꯌꯔ ꯑꯣꯊꯣꯔꯤꯇꯤꯗ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯗꯨꯅ ꯉꯁꯤꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯀꯔꯝꯅ ꯁꯣꯜꯕ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯑꯁꯤ ꯅꯍꯥꯛ ꯃꯨꯟꯅ ꯋꯥꯈꯜ ꯈꯟꯊꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦꯅ DM ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯖꯤꯅꯠ ꯂꯦꯗꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯨꯝꯂꯕ DM ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯋꯥꯐꯝ ꯃꯌꯥꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯏꯟꯁꯄꯦꯛꯇꯔ ꯂꯦꯗꯤ ꯖꯤꯅꯠ ꯑꯗꯨ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯇꯨꯅ ꯋꯥꯈꯜ ꯈꯟꯊꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ DM ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ ꯃꯗꯨꯗꯤ ꯌꯦꯡꯉꯨ ꯖꯤꯅꯠ ꯑꯩꯍꯥꯛꯀꯤ ꯁꯥꯏꯠꯇꯒꯤ ꯑꯩꯒꯤ ꯋꯥꯐꯝ ꯈꯔ ꯍꯥꯏꯒꯦ ꯅꯍꯥꯛ ꯃꯨꯟꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯐꯣꯂꯣ ꯇꯧꯗꯨꯅ ꯅꯍꯥꯛ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯁꯥꯍꯤꯜꯕꯨ ꯊꯤꯗꯕ ꯌꯥꯗꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯍꯥꯛ ꯃꯨꯟꯅ ꯇꯥꯎ ꯃꯗꯨꯗꯤ ꯅꯍꯥꯛ ꯑꯦꯅꯤ ꯃꯤꯟꯁ ꯇꯧꯔꯒ ꯁꯥꯍꯤꯜꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯁꯣꯏꯗꯅ ꯄꯨꯊꯣꯔꯛꯅꯕꯒꯤꯗꯃꯛ ꯅꯍꯥꯛ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯄꯥꯏꯈꯠꯂꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯉꯣꯟꯗ ꯔꯤꯖꯜ ꯁꯣꯏꯗꯅ ꯈꯪꯍꯜꯂꯛꯀꯗꯧꯕꯅꯤ ꯍꯥꯏꯔꯝꯂꯒ DM ꯑꯣꯐꯤꯁꯥꯔꯗꯨ ꯁꯥꯎꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯏꯟꯁꯄꯦꯛꯇꯔ ꯂꯦꯗꯤ ꯖꯤꯅꯠ ꯑꯗꯨ ꯀꯔꯤ ꯇꯧꯒꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯈꯟꯐꯝ ꯈꯪꯗꯅ ꯉꯥꯏꯍꯥꯛ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯁꯨꯝꯅ ꯈꯟꯊꯔꯝꯃꯤ ꯃꯗꯨꯗꯤ ꯑꯩꯍꯥꯛꯅ ꯍꯧꯖꯤꯛ ꯁꯥꯍꯤꯜꯕꯨ ꯀꯗꯥꯏꯗꯅꯣ ꯆꯠꯂꯒ ꯊꯤꯔꯨꯒꯗꯧꯔꯤꯕꯁꯦ ꯃꯍꯥꯛꯅ ꯑꯍꯤꯡ ꯆꯨꯞꯄ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒ ꯑꯇꯣꯞꯄ ꯀꯔꯝꯕ ꯃꯐꯝꯗꯅꯣ ꯂꯩꯔꯝꯒꯗꯧꯔꯤꯕꯁꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯥꯍꯤꯜꯒ ꯅꯛꯅꯕ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯥ ꯃꯄꯥꯗ ꯄꯥꯎ ꯑꯁꯤ ꯆꯠꯂꯨꯔꯒ ꯍꯪꯂꯨꯔꯕꯁꯨ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯊꯦꯡꯊꯈ꯭ꯔꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯍꯥꯛ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯍꯥꯏꯅ ꯋꯥꯈꯜ ꯈꯟꯊꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯩꯊꯪꯗꯗꯤ ꯏꯟꯁꯄꯦꯛꯇꯔ ꯂꯦꯗꯤ ꯖꯤꯅꯠꯅ ꯋꯥꯈꯜ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯍꯥꯛꯅ ꯁꯥꯍꯤꯜꯒꯤ ꯃꯃꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯁꯥꯍꯤꯜꯅ ꯃꯥꯡꯈꯤꯕꯒꯤ ꯃꯔꯝꯗ ꯍꯪꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯕꯒꯤ ꯃꯍꯨꯠꯇ ꯖꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯉꯣꯟꯗ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯅ ꯂꯥꯛꯈꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯍꯪꯂꯕꯗꯤ ꯁꯥꯍꯤꯜꯅ ꯆꯠꯈꯤꯕ ꯑꯃꯗꯤ ꯃꯥꯡꯈꯤꯕꯁꯤꯒꯤ ꯑꯁꯦꯡꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯁꯣꯏꯗꯅ ꯈꯪꯕ ꯉꯝꯒꯅꯤ ꯈꯜꯂꯛꯄꯗꯒꯤ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯏꯟꯁꯄꯦꯛꯇꯔ ꯂꯦꯗꯤ ꯖꯤꯅꯠꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯋꯥꯍꯪ ꯍꯪꯕ ꯍꯧꯔꯛꯂꯝꯃꯤ ꯏꯟꯁꯄꯦꯛꯇꯔ ꯂꯦꯗꯤ ꯖꯤꯅꯠꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯦꯗꯥꯝ ꯅꯈꯣꯏ ꯃꯌꯥꯝꯅ ꯁꯥꯍꯤꯜꯕꯨ ꯑꯐꯕ ꯂꯝꯕꯤ ꯑꯃꯗꯤ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯣꯏꯕ ꯕꯦꯚꯥꯔ ꯑꯃꯠꯇ ꯇꯧꯕꯤꯗꯦ ꯍꯥꯏꯕꯁꯤ ꯅꯈꯣꯏꯒꯤ ꯅꯑꯣꯡ ꯅꯇꯧ ꯑꯁꯤꯅ ꯑꯩꯅ ꯈꯪꯕ ꯉꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯁꯥꯍꯤꯜꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯍꯥꯛꯀꯤ ꯑꯦꯆꯤꯞꯃꯦꯟ ꯑꯃ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯆꯠꯈ꯭ꯔꯤꯕꯅꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯇꯥꯕꯗ ꯏꯟꯁꯄꯦꯛꯇꯔ ꯂꯦꯗꯤ ꯖꯤꯅꯠ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯨꯄꯤ ꯃꯆꯥ ꯅꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯑꯁꯤ ꯑꯁꯤꯒꯨꯝꯂꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯃꯥꯏꯊꯤꯕ ꯌꯥꯕ ꯆꯣꯞꯄ ꯌꯥꯕ ꯊꯕꯛ ꯑꯁꯤ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄ ꯅꯠꯇꯦ ꯅꯍꯥꯛ ꯑꯃꯗꯤ ꯁꯥꯍꯤꯜ ꯅꯈꯣꯏ ꯑꯅꯤꯅ ꯊꯥꯔꯧ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯕꯨ ꯎꯠꯇꯒꯤ ꯍꯩꯔꯝꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡ ꯉꯛꯇꯗ ꯅꯈꯣꯏꯅ ꯀꯣꯛ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤ ꯅꯕꯥꯅꯤꯒꯤ ꯄꯨꯟꯁꯤ ꯑꯐꯕ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯔꯣꯏ ꯃꯔꯝ ꯑꯁꯤꯅ ꯅꯪ ꯑꯃꯗꯤ ꯁꯥꯍꯤꯜꯒꯤ ꯄꯨꯟꯁꯤꯕꯨ ꯑꯐꯕ ꯂꯝꯕꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯖꯦꯜꯒꯤ ꯑꯣꯏꯕ ꯔꯨꯜ ꯀꯥꯅꯨꯟ ꯊꯨꯒꯥꯏꯕꯒꯤꯗꯃꯛ ꯅꯈꯣꯏꯕꯨ ꯐꯥꯁꯤ ꯇꯧꯕꯒꯤ ꯁꯖꯥꯏ ꯐꯥꯎꯕ ꯄꯤꯕ ꯌꯥꯏ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯍꯥꯛ ꯃꯗꯨꯃꯛꯁꯨ ꯇꯧꯔꯣꯏ ꯅꯍꯥꯛꯀꯤ ꯈꯜꯂꯒ ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯤ ꯐꯖꯅ ꯄꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯇꯨꯡꯗ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯏꯟꯁꯄꯦꯛꯇꯔ ꯂꯦꯗꯤ ꯖꯤꯅꯠꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯨꯝꯂꯕ ꯏꯟꯁꯄꯦꯛꯇꯔ ꯂꯦꯗꯤ ꯑꯗꯨꯒꯤ ꯑꯁꯥꯎꯕꯒꯤ ꯋꯥꯍꯪ ꯃꯌꯥꯝ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯦꯗꯥꯝ ꯑꯩꯉꯣꯟꯗ ꯃꯦꯗꯥꯝꯅ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯥꯍꯤꯜꯗꯤ ꯌꯥꯝꯅ ꯆꯝꯖꯕ ꯑꯃꯗꯤ ꯃꯉꯣꯟꯗ ꯁꯤꯔꯤꯕ ꯃꯔꯥꯜ ꯑꯁꯤ ꯌꯥꯝꯅ ꯑꯔꯥꯟꯕ ꯑꯃꯗꯤ ꯃꯇꯤꯛ ꯆꯥꯗꯕ ꯃꯔꯥꯜꯅꯤ ꯁꯤꯒꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯄꯩꯁꯥ ꯄꯥꯏꯖꯗ꯭ꯔꯕ ꯂꯥꯏꯔꯕ ꯑꯩꯈꯣꯏꯕꯨ ꯅꯝꯊꯗꯨꯅ
आयनगी ओइबा थोंगदा अरानबा ताहंदुना साहिलगी पुंसीबु फांसीगी सजाय पीदुना महाकी पुंसी असि मांगनबा सिनबनी मैडम होइनदी साहिलगी पुंसीदा करी करंब खुदोंचादबा अमदी करंबा मरान सिजन्नदुना महाकु फांसीगी सजाय पीरिबनो हाइबसिदी थिदोक्तना मैडम होइना साहिलबु फांसीगी सजाय पीबीबसे अहाक यामना नुंगाइते हाइना नुपी मचादुना इंस्पेक्टर लेडी जीनत हाइरमी मधुगी मतुंग तारकपदा इंस्पेक्टर लेडी जीनतना सुमना वहंग अमा हंगलक्लमी मधुदी फरे नुपी मचा नहाक साहिलगी मरगमदा असेंबा अचुंबा हायो महाक कदाइदा चक्की महाना मफम असिदगी नाथोक्तुना नखोय अनिना सारोक सिलिबा से यामना अरानबा थबकनी मरम असिना नहाक सेंगना पाखुम हायो साहिल कदाइदा चक्की नहाकना सेंगना हाइद्रबसु अखोइना साहिलबु यामना थुना फादुना फांसीगी सजाय सोइदना पीगनी हाना हाइरमी असिगुमलबा इंस्पेक्टर लेडी जीनत की वहंग अदुगी पाखुम ओइना नुपी मचादुना सुमना हाइरक्लमी मधुदी मैडम यामबा साहिल असि मैडमना खलिबा मिसा अदु अदुगुम्बा नते मरमदी महाक असेंबा अचुंबा चटपा अमदी महाकना मफम असिदा जेलदा मतौ करमना लाखिबगे हाइबा अदुगी चप चाबा लंगला लंजिन मैडम होय सोइदना पुथोनबगीदमक महाक मफम असिदा लाखिगनी मरमदी महाकना अइबु ngarang ahingi numita luhongduna lawrabani maram asina mahak lakhini haiba asi aigi achetpa thajaba amadi chamada chumaba wafamni haina nupi macha asina inspector lady jinata hairami asigumlaba nupi macha jigi pakhumasi tabada lady inspector jinatna sumna hairaklami madudi karina nupi macha nahakna luhonge su hai aduga iyamba haina su hai marak sidaida aingonda chamamna wa phaholiba wahang asigi athasi karino haina inspector lady jinatna nupi macha aduda hairami madudagi inspector lady jinat ki pakum moina nupi macha aduna sumna hairaklami madudi madam iyamba jinat ana aina kauriba se ayha ki he pokmina ba iyamba nate maha asi aigi itega luhongnabagi damak nikha sonduna laikhraba misakni adu moinamak aigi jumda thokriba tamthiraba thawdo adugi maramda madam hoinadi hana khanglamlaroi maram asina hairiba thawdo aduda aigi iyambane hairiba sahilasi mayamna आईनगी ओइबा थोंगदा महाकपु अरानबा ताहंदुना ngasi society asida paisa paijadraba lairaba sanga pangal lejadraba mioi kyabu aranba tahanduna mioi ba kyagi punsibu pikamna handuna asigi sajai phangduna mioi kyagi punsi mangkhrabani maram asina ngasi aina madam na hairibo phom mayam asi asengba langla langjin puthoknabagi dama sahilna mafam asidagi ngarang ahing na thoktuna chatkhibani haina nupi macha asina inspector lady jinata pakhum pirami madugi matungda inspector jinatna nupi macha aduda sumna hairaklami madudi fare nahakna nakoyani na sanariba manunggi oiba aronba wakhalon amadi aingonda utsairiba wafam mayam asi sengna hayo madugi matungda aigi side tagi aina tawbangamba kari na teng leibage haiba du yenge maram asina aina hangliba wahang mayam asigi pakum asina hak sengna pakum piyo haina inspector lady jinatna nupi macha aduda hairami madugi matung tarakpada nupi macha aduna wari asengba sing adu mathang lithoroklami madudi madam sahil haiba nupa ase aikhoigi relative thokpa haibadi sagagi relative thokpa misa amani mahak asi aigi babana isegi damak matik charba bor amani khanna mahakpu aigi isega fainen oina luhongnabagi damak sagai haibadi mangon kaduna lairaba misakni aduga loina na sahil haiba nupa asi honaba kanba mahaki punsida tauge khanba thabak khudimak mai paktri phawba mai leiduna chendaba misa amani asigumlaba mahaki mawong mataw asida aikhoigi khunna leiriba mioi punamona khangi mahak asi yamna thauna phaba isang thawba amadi future gi dama wakhal amadi asa sawo misakni haibasi aigi babana khangi maram asina sahilbu aigi isega luhongnabagi damak mangon kathoktuna thamlibani haina nupi macha aduna inspector lady jinata wari edo sumna tamlami madugi makha tarakpa warida mahangna sumna wa makha taraklami madudi aikhoigi khul ase yamna mi pattaba michang sanganaiba mi gi chakhot thorang amadi tawgadaba thabak thorong kayada koyeng yengsinaduna leiba khungang ama oirami madudagi nupi macha aduna sumna inspector lady da hairaklami madudi madam aigi ming Firoz kawi sahid haiba nupa ase aigi isega luhongnabagi damakta sagai haibadi mangon kaduna leiraba misak amani madugi matungda nupi macha Firozna asumna wa makha taraklami madudi madam nongma aikhoigi ima babado aikhoigi thangnaba khunda mari mata singthokpa amagi occasion jaunabagi damak jumdagi chatkirami hairiba numit aduda
ꯑꯩꯒꯤ ꯏꯆꯦꯅ ꯏꯇꯩ ꯁꯥꯍꯤꯠꯀ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯃꯍꯥꯛ ꯌꯨꯝꯗ ꯀꯣꯏꯔꯛꯎ ꯍꯥꯏꯗꯅ ꯀꯧꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯑꯩꯒꯤ ꯏꯇꯩ ꯑꯣꯏꯒꯗꯧꯔꯤꯕ ꯁꯥꯍꯤꯠꯅ ꯌꯨꯝꯒꯤ ꯃꯥꯡꯒꯣꯟꯒꯤ ꯊꯣꯡꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯝꯂꯕꯗꯤ ꯑꯩꯍꯥꯛꯁꯨ ꯁꯣꯏꯗꯅ ꯈꯪꯒꯗꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯇꯩ ꯁꯥꯍꯤꯠꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯒ ꯑꯩꯒꯤ ꯏꯆꯦꯅ ꯂꯩꯕ ꯌꯨꯝꯒꯤ ꯗꯂꯥꯟ ꯃꯊꯛꯀꯤ ꯀꯥ ꯑꯗꯨꯗ ꯆꯪꯈꯤꯕ ꯃꯔꯝꯅ ꯑꯩꯅ ꯏꯇꯩ ꯑꯗꯨ ꯌꯨꯝꯗ ꯆꯪꯂꯛꯈꯤꯕ ꯑꯗꯨ ꯈꯪꯍꯧꯗꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯒꯤ ꯏꯆꯦꯅ ꯆꯥ ꯂꯣꯜꯂꯒ ꯑꯩꯒꯤ ꯏꯇꯩ ꯑꯣꯏꯒꯗꯧꯔꯤꯕ ꯁꯥꯍꯤꯠꯀ ꯗꯂꯥꯟ ꯃꯊꯛꯀꯤ ꯀꯥ ꯑꯗꯨꯗ ꯆꯥ ꯊꯛꯃꯤꯟꯅꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯑꯗꯨ ꯑꯩꯍꯥꯛꯅ ꯌꯨꯝꯒꯤ ꯃꯈꯥꯗꯒꯤ ꯇꯥꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯩꯒꯤ ꯏꯆꯦ ꯑꯃꯗꯤ ꯏꯇꯩ ꯁꯥꯍꯤꯠ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯨꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯃꯇꯝ ꯑꯗꯨ ꯑꯁꯨꯝ ꯊꯦꯡꯖꯤꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯌꯥꯝꯅ ꯐꯠꯇꯕ ꯒꯨꯟꯗꯥꯒꯤꯔꯤ ꯇꯧꯕ, ꯈꯨꯡꯒꯪ ꯑꯁꯤꯗ ꯃꯈꯣꯏ ꯃꯉꯥꯏꯔꯦ ꯍꯥꯏꯕ ꯅꯨꯄꯥ ꯒꯨꯟꯗꯥ ꯇꯧꯕ 4-5ꯅ ꯂꯥꯛꯂꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯊꯣꯡ ꯊꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯐꯤꯔꯣꯖ, ꯅꯈꯣꯏꯒꯤ ꯀꯥꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯂꯣꯠꯇꯨꯅ ꯅꯈꯣꯏꯅ ꯑꯍꯜ ꯂꯃꯟ ꯂꯩꯇꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯨꯝꯒꯤ ꯀꯥ ꯃꯅꯨꯡꯗꯨꯗ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯃꯈꯣꯏꯅ ꯊꯣꯡ ꯊꯤꯟꯗꯨꯅ ꯀꯔꯦꯝꯅꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯔꯦꯝ ꯀꯊꯥꯏꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯩꯍꯥꯛꯅ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯈꯤ ꯃꯗꯨꯗꯤ, ꯀꯅꯥꯅꯣ ꯂꯥꯛꯂꯤꯕ ꯅꯈꯣꯏ? ꯀꯔꯤꯒꯤꯅꯣ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯌꯨꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯊꯦꯡꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯝ ꯑꯁꯤꯗ ꯊꯑꯣꯏ ꯎꯁꯤꯠꯇꯕꯤꯒꯤ ꯇꯥꯏꯞꯇ ꯂꯥꯛꯇꯨꯅ ꯊꯣꯡ ꯊꯤꯜꯂꯤꯕ ꯑꯁꯤ ꯅꯈꯣꯏ ꯅꯨꯄꯤ 2 ꯈꯛꯇ ꯂꯩ ꯍꯥꯏꯅ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯍꯥꯛꯅ ꯌꯥꯝꯅ ꯆꯥꯎꯕ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤ꯫ ꯃꯗꯨꯗꯒꯤ ꯒꯨꯟꯗꯥꯒꯤꯔꯤ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯃꯈꯣꯏ 4-5ꯒꯤ ꯃꯅꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯐꯤꯔꯣꯖ, ꯑꯩꯈꯣꯏ ꯈꯪꯏ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯅ ꯅꯨꯄꯥ ꯑꯃꯕꯨ ꯑꯍꯜ ꯂꯃꯟ ꯂꯩꯇꯕ ꯀꯥ ꯑꯗꯨꯗ ꯄꯨꯁꯜꯂꯒ ꯀꯔꯤ ꯑꯔꯣꯟꯕ ꯊꯕꯛ ꯆꯠꯊꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯨꯟꯅ ꯈꯪꯏ꯫ ꯃꯔꯝ ꯑꯁꯤꯅ ꯊꯣꯡ ꯍꯥꯡꯇꯣꯛꯎ, ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨ ꯑꯩꯈꯣꯏ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯍꯥꯏꯅ ꯌꯥꯝꯅ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯒꯨꯟꯗꯥꯒꯤꯔꯤ ꯇꯧꯔꯨꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯐꯠꯈꯤꯗ꯭ꯔꯕ ꯅꯨꯄꯥ 4-5 ꯑꯗꯨꯅ ꯍꯟꯖꯟ ꯊꯣꯡ ꯊꯤꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯗꯂꯥꯟ ꯃꯊꯛꯇ ꯏꯆꯦ ꯑꯃꯗꯤ ꯏꯇꯩ ꯁꯥꯍꯤꯠ ꯃꯈꯣꯏ ꯑꯅꯤꯅ ꯇꯥꯔꯛꯄꯗꯒꯤꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯒ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯪꯂꯛꯈꯤ ꯃꯗꯨꯗꯤ, ꯐꯤꯔꯣꯖ, ꯀꯅꯥꯅꯣ ꯂꯥꯛꯂꯤꯕꯁꯦ? ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯊꯣꯡ ꯊꯤꯟꯗꯨꯅ ꯑꯁꯨꯛ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯋꯥꯉꯥꯡ ꯇꯧꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯑꯩꯒꯤ ꯏꯇꯩ ꯑꯣꯏꯒꯗꯧꯔꯤꯕ ꯁꯥꯍꯤꯠꯅ ꯄꯥꯝꯕꯣꯝ ꯆꯥꯎꯅ ꯇꯤꯡꯕꯤꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯈꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯂꯩꯇ꯭ꯔꯕꯁꯨ ꯉꯁꯤ ꯏꯇꯩ ꯁꯥꯍꯤꯠꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯁꯨꯛ ꯆꯥꯎꯅ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯏꯇꯩ ꯑꯣꯏꯒꯗꯧꯔꯤꯕ ꯁꯥꯍꯤꯠ ꯑꯁꯤ ꯃꯔꯤ ꯃꯇꯥ ꯑꯃ ꯑꯣꯏꯒꯗꯧꯔꯕ, ꯍꯥꯏꯕꯗꯤ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯃꯔꯝꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯁꯨꯛ ꯆꯥꯎꯔꯕ ꯄꯥꯝꯕꯣꯝ ꯑꯁꯤ ꯇꯤꯡꯕꯤꯔꯤꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯍꯥꯛꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯈꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯇꯤ ꯃꯊꯟꯗꯅꯤ, ꯂꯥꯛꯂꯤꯕ ꯒꯨꯟꯗꯥꯒꯤꯔꯤ ꯇꯧꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏ 4-5ꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ 4-5ꯒ ꯏꯇꯩ ꯁꯥꯍꯤꯠꯀ ꯐꯨꯅ ꯆꯩꯅꯕ ꯊꯣꯛꯂꯕꯗꯤ ꯏꯇꯩ ꯁꯥꯍꯤꯠ ꯃꯊꯟꯗꯅꯤ ꯁꯣꯛꯀꯗꯧꯔꯤꯕꯁꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯏꯇꯩ ꯁꯥꯍꯤꯠꯅ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯅꯨꯄꯥ 4-5 ꯑꯗꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯍꯜꯍꯟꯈꯤꯔꯝꯃꯤ꯫ ꯑꯩꯍꯥꯛꯅꯁꯨ ꯑꯩꯒꯤ ꯏꯇꯩ ꯑꯣꯏꯒꯗꯧꯔꯤꯕ ꯁꯥꯍꯤꯠꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒ ꯅꯨꯃꯤט ꯑꯗꯨꯗ ꯉꯥꯡꯅꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯇꯥꯈꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯄꯥ 4-5 ꯑꯗꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯍꯥꯏꯔꯤꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯔꯤꯕ ꯒꯨꯟꯗꯥꯒꯤꯔꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯍꯩꯅꯕꯤ ꯍꯦꯕꯤꯠ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯑꯁꯨꯝ ꯗꯤꯁꯇꯔꯕ ꯇꯧꯕ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯑꯃꯗꯤ ꯏꯃꯥ ꯑꯍꯜ ꯂꯃꯟꯁꯤꯡ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯈꯜꯂꯒ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯄꯤ 2 ꯈꯛꯇ ꯂꯩꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯈꯣꯏ ꯒꯨꯟꯗꯥꯒꯤꯔꯤꯁꯤꯡ ꯑꯁꯤꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯑꯁꯨꯝ ꯗꯤꯁꯇꯔꯕ ꯇꯧꯕ ꯍꯥꯏꯕ ꯑꯁꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯗꯨꯝ ꯇꯧꯗꯨꯅꯇ ꯂꯥꯛꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯂꯥꯏꯕꯛ ꯊꯤꯌꯨ ꯑꯃꯗꯤ ꯑꯩꯒꯤ ꯏꯇꯩ ꯁꯥꯍꯤꯠꯄꯨ ꯃꯍꯥꯛꯀꯤ ꯁꯤꯕꯒꯤ ꯐꯥꯁꯤꯒꯤ ꯁꯖꯥꯏ ꯐꯪꯉꯨ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯏꯇꯩ ꯑꯣꯏꯒꯗꯧꯔꯤꯕ ꯁꯥꯍꯤꯠꯅ ꯌꯨꯝꯗ ꯑꯩꯈꯣই ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯒꯨꯟꯗꯥꯒꯤꯔꯤ ꯇꯧꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯏꯇꯩ ꯑꯣꯏꯒꯗꯧꯔꯤꯕ ꯁꯥꯍꯤꯠꯅ ꯏꯃꯨꯡꯗ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯈꯪꯗꯕ ꯃꯔꯝꯅ ꯃꯈꯣꯏꯅ ꯏꯃꯨꯡꯗ ꯊꯣꯡ ꯊꯨꯒꯥꯏꯔꯒ ꯆꯪꯂꯛꯈꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯒꯨꯟꯗꯥꯒꯤꯔꯤꯁꯤꯡ ꯑꯗꯨꯒꯤ ꯇꯧꯍꯩꯗ꯭ꯔꯕ ꯑꯃꯗꯤ ꯃꯊꯣꯡ ꯃꯔꯝ ꯆꯥꯗ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯏꯇꯩ ꯁꯥꯍꯤꯠꯅ ꯃꯈꯣꯏ 4-5ꯒ ꯐꯨꯅꯕ ꯆꯩꯅꯕ ꯇꯧꯔꯛꯄꯗꯒꯤ ꯑꯩꯒꯤ ꯏꯆꯦ ꯑꯗꯨ ꯃꯈꯣꯏ ꯃꯌꯥꯝꯒ ꯐꯨꯅꯕ ꯆꯩꯅꯕꯒꯤ ꯈꯥꯝꯕ ꯆꯪꯂꯨꯕ ꯃꯤꯀꯨꯞꯇ ꯃꯈꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯕꯨ ꯇꯨꯝꯅ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯈꯣꯏꯅ ꯄꯣꯔꯛꯂꯤꯕ ꯁꯥꯊꯤꯔꯕ ꯈꯨꯠꯂꯥꯏꯁꯤꯡ, ꯁꯤꯡꯖꯪ ꯑꯃꯗꯤ ꯊꯥꯡ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏ 3ꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯩꯒꯤ ꯏꯆꯦ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤꯔꯝꯃꯤ꯫
asumna tamthina aigi ise du makhoi na hatokkhibadagi makhoi mafam adudagi aki tujungbaga loinana makhoi mari manga do aikoi gi jum masidagi nathok tuna chen khirami madugi matungda khungang aduda leiriba miyoi kaya amana aikoi gi jumda thokliba thogdo si khanglakpadagi praja mayam adu hupchalaktuna aigi teibu aranba tahanduna aigi ise hatpagi mi hatpagi dandi phangduna mahakpu sibagi phasigi dandi piraga jel asida leikhibani aduga loina na madam numit aduda aikoi gi imung amadi aikoi gi itei oigadarba side ki family na paisa paiba sanga panga leiba amadi power leiba imung ama oiramlabadi aigi itei da tariba dasa asi kaidonungda taramoi adubu aikoi gi family na lairaba amadi karisu tawba ngamdaba family ma oiba maramna aigi itei da asuk tamthikraba dasa asi taribani haina thamoi chokna Firosna Inspector Lady Jinatta asengba wari mayam adu loina tamduna khangalami madugi matung tarakpada nupi masa Firosna asumna wa makha taraki madudi madam numit aduda aigi itei oigadoriba Firosna aikoi gi damakta mateng pangbikiba amadi aikoi gi damakta khana chenaba thokiba ado mahakidi tawdarba yadraba family amagi responsible amaga loinana mahakna gundagiri tawbasing adudagi ngakthoknabagi damak honakhiba thawdong ngaktani adumoinama ngasigi society asida lairaba praja senthok lambi leijadraba sanga panga leijadraba miyoi kayabu ain gi thongda aranba tahanduna asukwaraba dandi haibidi phasigi sajai kaya tawduna miyoi kaya gi punsi mangkhrabani haina thamoi songna mamitagi mapi tana Inspector Lady Jinatta wari mayam adu tamjarami aduga madam aina ngarang jel asida lakhiba numit asidagi numit kharanigi mamangda aigi itei oigadarba sahid ki imaga aiga thengnaduna wari kaya ama khanaki sahid ki imana aingonda sumna takpiki madudi mahaki numinini khatangairaba sigadorba machanupa sahid pu aihaka luhongduna mahaki machagi punsigi apamba adudadi maning thunganbiyo haina aingonda yamna haijaki aduga loina aibu he pokiriba ima mahakna phawba aingonda sumna haibiki madudi nangi natai oigani haina tawramliba sahid hairiba nupa se yamna mabuk phaba aikoi gi family ani sigi damakta khanba amatta ngairiba nupani aduga loina na mahakpu kanba amadi mahaki maning tunganba haiba se nangi nachena satkhrabasu isanupi Firoz nahakna aikoi gi mai ngaktuna jailda leiriba sahid ki damak chatlo aduga mahaki aningba pamba si thungalu haina aigi imamakna phawba wafamsing asi tambiki asuk thamoi soklaba amadi sigani haina numinini khatangairaba aigi itei oigadurba sahid ka luhongduna mahaki punsigi aningba pamba sidati thungalage khanduna aigi parents amadi sahid ki imagi ma yenglaga aihakna luhongba si mafam asida lakhibani aihak aigi itei oigani haina tawramliba sahid ki damak aigi ima baba amadi sagai ki damak thawai asi thadoklabasu aihak changna sarga karabani haina khanjaduna aihak mafam asida lakhibani haina thamoi sogna nupi masa Firosna Inspector Lady Jinatta asumna wa mayam asi tamjarami asigumlaba nupi masa Firoz ki wari mayam adu taraba matungda Inspector Lady Jinatta adu mahaki mathamoida yamna minungsi pokpaga loinana mahaksu sahidna tawriba thaba asi yamna achumba amadi nupa thokpa thabakni hana khanjarami aduga loinana sahidna ahing mangkhiba numit aduda mahakna mafam karida sulotana sahar aduda leiba afawba ukin haibadi sahid ki damakta mateng pangduna mahaki punsibu jail gi thong adudagi kanbigani khanba achauba ukil ama leikhi hairba ukil adugi manakta ahing adu tumdana ukil adu unaba sakhirami numit aduda sahidna ukil adu unaraga mahaki thokliba thokdo wathok mayam asi ukil aduda loina tamjarami aduga loina mathangi numit aduda mahana ukil adubu puraga jail aduda lakhirami matang asida sahid ka lakminariba ukil aduna sahid ki damak kari ki damak mateng pangingnibano haibadu matang asida ehna samlapo wari ma panjari madudi makoi gi khulladugi gundagiri tawba miyoi sing aduna ukil adubu halage haibagi matagum yamna tamthina phu saiduna langthoramki aduga loina khungi miyoi kanamatana ukil adugi damakta mateng pangbinaba laikhide matam maduda sahidna mathwai khubakta haptuna ukil adugi damakta praja mayam adugi mayokta amadi huranba mari manga adugi mayokta leptuna mahakna ukil nupa adubu hospital da pubiduna mahaki mathwai kanbiki asigumlaba mahaki anauba mapo ama popiduna mahak pusigadabu punsidagi kanbikhiba adudagi ukil nupa aduna sahid ki damak nongmadi mateng soidana tawgani haina asum khanduna leikhiba matang ama oibadagini madugi matungda sahid ka lakminariba ukil aduna sahid ki damak pambom chauna tingbiduna court ki mamangda puthokduna
ꯁꯍꯤꯠꯄꯨ ꯖꯁꯇꯤꯐꯥꯏ ꯇꯧꯈꯤ ꯃꯗꯨꯗꯤ ꯁꯍꯤꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯔꯥꯜ ꯂꯩꯖꯗꯕ ꯀꯔꯤꯁꯨ ꯂꯥꯟꯖꯗꯕ ꯃꯤꯁꯛꯅꯤ ꯃꯍꯥꯛꯄꯨ ꯒꯨꯟꯗꯥꯒꯤꯔꯤ ꯇꯧꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯐꯠꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯕꯗꯅꯥꯝ ꯑꯃꯗꯤ ꯑꯥꯏꯟꯒꯤ ꯊꯣꯡꯗ ꯑꯔꯥꯟꯕ ꯇꯥꯍꯟꯗꯨꯅ ꯃꯍꯥꯛꯄꯨ ꯉꯁꯤ ꯖꯦꯜꯒꯤ ꯊꯣꯡꯗ ꯐꯥꯁꯤꯒꯤ ꯁꯖꯥꯏ ꯐꯪꯗꯨꯅ ꯁꯤꯕꯒꯤ ꯗꯟꯗꯤ ꯐꯪꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅ ꯁꯥꯈꯤ ꯁꯥꯄꯣꯟ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯎꯀꯤꯜ ꯅꯨꯄꯥ ꯑꯗꯨꯅ ꯁꯍꯤꯠꯄꯨ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯀꯣꯔꯠ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯑꯆꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯉꯣꯟꯗ ꯃꯔꯥꯟ ꯀꯔꯤꯁꯨ ꯂꯩꯇꯦ ꯉꯁꯤꯒꯤ ꯒꯨꯟꯗꯥꯒꯤꯔꯤ ꯇꯧꯔꯤꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯅ ꯁꯪꯒ ꯄꯪꯒ ꯂꯩꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕ ꯑꯃꯗꯤ ꯄꯋꯥꯔ ꯂꯩꯕ ꯃꯔꯝꯅ ꯃꯈꯣꯏꯅ ꯁꯍꯤꯠꯄꯨ ꯑꯔꯥꯟꯕ ꯇꯥꯍꯟꯗꯨꯅ ꯃꯍꯥꯛꯄꯨ ꯁꯤꯕꯒꯤ ꯗꯟꯗꯤ ꯍꯥꯏꯕꯗꯤ ꯐꯥꯁꯤꯒꯤ ꯁꯖꯥꯏ ꯐꯪꯍꯟꯗꯨꯅ ꯉꯁꯤꯒꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯑꯔꯥꯟꯕ ꯇꯥꯍꯟꯗꯨꯅ ꯐꯥꯁꯤꯒꯤ ꯁꯖꯥꯏ ꯐꯪꯗꯨꯅ ꯖꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕ ꯑꯗꯨ ꯄ꯭ꯔꯨꯞ ꯑꯣꯏꯅ ꯄꯤꯗꯨꯅ ꯃꯍꯥꯛꯄꯨ ꯀꯣꯔꯠꯀꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯎꯀꯤꯜ ꯅꯨꯄꯥꯗꯨꯅ ꯀꯟꯕꯤꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯏꯟꯁꯄꯦꯛꯇꯔ ꯂꯦꯗꯤ ꯖꯤꯅꯠꯅ ꯎꯀꯤꯜ ꯑꯃꯗꯤ ꯁꯍꯤꯠꯀꯤꯗꯃꯛꯇ ꯄꯥꯝꯕꯣꯝ ꯆꯥꯎꯅ ꯇꯤꯡꯕꯤꯔꯛꯇꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯀꯣꯔꯠꯀꯤ ꯃꯃꯥꯡꯗ ꯆꯣꯡꯊꯣꯔꯛꯇꯨꯅ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯊꯝꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯥꯏ ꯂꯣꯔꯗ ꯉꯁꯤ ꯁꯍꯤꯠꯇ ꯇꯥꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯁꯍꯤꯠ ꯅꯠꯇ꯭ꯔꯕꯁꯨ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯕꯁꯨ ꯉꯁꯤ ꯁꯍꯤꯠꯇ ꯇꯥꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯨꯝꯅ ꯁꯣꯏꯗꯅ ꯊꯣꯛꯀꯅꯤ ꯃꯔꯝꯗꯤ ꯉꯁꯤꯒꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯁꯪꯒ ꯄꯪꯒ ꯂꯩꯖꯗꯕ ꯂꯥꯏꯔꯕ ꯀꯔꯤꯁꯨ ꯄꯋꯥꯔ ꯄꯥꯏꯖꯗꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯣꯡꯗ ꯑꯔꯥꯟꯕ ꯀꯌా ꯑꯃ ꯇꯥꯍꯟꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯍꯟꯈꯤꯕ ꯍꯥꯏꯕ ꯑꯁꯤ ꯉꯁꯤ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯂꯕ ꯁꯥꯈꯤꯅꯤ ꯃꯔꯝꯁꯤꯅ ꯃꯥꯏ ꯂꯣꯔꯗ ꯉꯁꯤ ꯁꯍꯤꯠꯇ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯔꯥꯟꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯊꯧꯗꯣꯛꯅꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯆꯥꯎꯔꯕ ꯃꯇꯦꯡ ꯑꯃ ꯄꯥꯡꯉꯨ ꯍꯥꯏꯔꯒꯗꯤ ꯁꯍꯤꯠ ꯑꯁꯤ ꯃꯔꯥꯜ ꯂꯩꯖꯗꯕ ꯑꯃꯗꯤ ꯃꯔꯥꯟ ꯊꯪꯖꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯕ ꯑꯁꯤ ꯑꯩꯍꯥꯛ ꯌꯥꯅꯤꯡꯗꯦ ꯁꯍꯤꯠ ꯑꯁꯤ ꯃꯤꯆꯝꯅꯤ ꯃꯍꯥꯛ ꯃꯔꯥꯟ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯍꯥꯛꯄꯨ ꯖꯖ ꯁꯥꯍꯦꯕꯅ ꯃꯍꯥꯛꯄꯨ ꯀꯣꯔꯠꯀꯤ ꯊꯣꯡꯗ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯏꯟꯁꯄꯦꯛꯇꯔ ꯂꯦꯗꯤ ꯖꯤꯅꯠꯅꯁꯨ ꯎꯀꯤꯜ ꯅꯨꯄꯥ ꯑꯗꯨꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯈꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯟꯁꯄꯦꯛꯇꯔ ꯂꯦꯗꯤ ꯖꯤꯅꯠꯅ ꯑꯁꯨꯝꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯖꯖ ꯁꯔ ꯉꯁꯤꯗꯒꯤꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯁꯍꯤꯠꯀꯤ ꯏꯃꯥꯅ ꯖꯦꯜ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯁꯍꯤꯠꯀ ꯎꯅꯗꯨꯅ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯈꯤ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯉꯁꯤꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯏꯁꯣꯔ ꯃꯍꯥꯛꯅ ꯄꯥꯝꯕꯣꯝ ꯆꯥꯎꯅ ꯇꯤꯡꯕꯤꯗꯨꯅ ꯂꯥꯏꯔꯕ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯃꯇꯝꯅ ꯄꯣꯔꯛꯇꯨꯅ ꯏꯁꯣꯔꯅ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯉꯤ ꯍꯥꯏꯕ ꯑꯁꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯈꯪꯉꯤ ꯃꯗꯨꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯍꯤꯠꯀꯤ ꯏꯃꯥꯅ ꯁꯍꯤꯠꯇ ꯍꯥꯏꯖꯔꯝꯕ ꯋꯥꯐꯝ ꯑꯗꯨ ꯑꯩꯍꯥꯛꯀꯤ ꯅꯥꯀꯣꯡꯗ ꯇꯥꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤ ꯃꯗꯨꯗꯤ ꯅꯍꯥꯛꯄꯨ ꯉꯁꯤ ꯖꯦꯜꯒꯤ ꯊꯣꯡ ꯑꯁꯤꯗ ꯐꯥꯁꯤꯒꯤ ꯁꯖꯥꯏ ꯄꯤꯗꯨꯅ ꯂꯩꯔꯤꯕ ꯑꯁꯦ ꯏꯁꯣꯔ ꯃꯍꯥꯛꯅ ꯎꯕꯤꯗꯨꯅ ꯅꯍꯥꯛꯄꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯖꯦꯜ ꯑꯁꯤꯗꯒꯤ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯩꯍꯥꯛꯀꯤ ꯅꯥꯀꯣꯡꯗ ꯇꯥꯗꯨꯅ ꯑꯗꯨꯝ ꯂꯩꯈꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯦ ꯑꯃꯗꯤ ꯏꯁꯣꯔ ꯃꯍꯥꯛꯅ ꯎꯕꯤꯗꯨꯅ ꯉꯁꯤ ꯁꯍꯤꯠꯄꯨ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕ ꯑꯁꯤ ꯀꯣꯔꯠꯀꯤ ꯊꯣꯡꯗ ꯄ꯭ꯔꯨꯞ ꯑꯣꯏꯅ ꯄꯤꯔꯦ ꯍꯥꯏꯕ ꯑꯁꯤ ꯑꯩꯍꯥꯛꯅ ꯈꯪꯕ ꯉꯝꯃꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯔ ꯉꯁꯤꯒꯤ ꯄ꯭ꯔꯖꯥ ꯑꯃꯗꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯀꯅꯥꯒꯨꯝꯕ ꯇꯣꯜꯂ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯃꯤꯑꯣꯏꯁꯤꯡ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯉꯁꯤ ꯅꯨꯄꯤ ꯃꯆꯥ ꯐꯤꯔꯣꯖꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯄ꯭ꯔꯨꯞ ꯑꯣꯏꯅ ꯎꯠꯇꯨꯅ ꯇꯥꯛꯂꯤꯕ ꯑꯁꯤꯅ ꯁꯥꯈꯤꯅꯤ ꯍꯥꯏꯔꯒ ꯖꯖ ꯁꯥꯍꯦꯕ ꯑꯗꯨꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯣꯔꯠꯀꯤ ꯃꯥꯡꯗ ꯄꯨꯊꯣꯛꯂꯤꯕ ꯁꯍꯤꯠꯄꯨ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕ ꯑꯗꯨ ꯄ꯭ꯔꯨꯞ ꯇꯧꯔꯒ ꯖꯖ ꯑꯗꯨꯅ ꯁꯍꯤꯠꯄꯨ ꯖꯦꯜ ꯑꯗꯨꯗ ꯐꯥꯁꯤ ꯇꯧꯗꯨꯅ ꯁꯤꯔꯒꯅꯤ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯀꯟꯕꯤꯔꯒ ꯃꯍꯥꯛꯄꯨ ꯅꯨꯄꯤ ꯃꯆꯥ ꯐꯤꯔꯣꯖ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯍꯤꯠꯄꯨ ꯂꯨꯍꯣꯡꯕꯤꯔꯒ ꯃꯕꯥꯅꯤꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯐꯦꯃꯤꯂꯤꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯗꯨꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯤꯟ ꯑꯣꯏꯈꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯏꯃꯣꯁꯅꯦꯜ ꯑꯃꯗꯤ ꯊ꯭ꯔꯤꯂꯤꯡ ꯑꯣꯏꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯒꯤ ꯊꯃꯣꯏꯗꯁꯨ ꯃꯤꯅꯨꯡꯁꯤ ꯑꯃꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅ ꯈꯪꯕꯤꯔꯝꯂꯒꯅꯤ ꯑꯁꯤꯒꯨꯝꯂꯕ ꯏꯃꯣꯁꯅꯦꯜ ꯊ꯭ꯔꯤꯂꯤꯡ ꯑꯃꯗꯤ ꯑꯦꯛꯁꯟ ꯃꯨꯚꯤ ꯀꯌꯥ ꯑꯃꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯃꯊꯪ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯔꯒꯦ ꯃꯌꯥꯝꯅ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ